District Football Association DFA Thoubal tha asigi taranipandagi Niyomgi Wangmada pangthoknaba thaurang tawriba Second Division League da district asigi club tarukna Saruk Yaba Ngamloi haina phongdorakli. Ngasi nungthil club taruk PSWAS Imphal YVA Wangjing CYSA Khangabok Santos FA DLC Hairok amadi Sushal Langathelna sinduna Wangjingda leiba YVA gi office da pangthokpa paumi singa unabada YVA gi secretary Devo Laishramna haikibada DFA Thoubal na affiliate tawriba club kunmarina hauzik DFA da complaint tawrakpadagi chahi asigi September 3 dagi DFA gi thabak thoram khudingmak suspend tawduna thamlibani haiki. Hauzik DFA na sinanaba thaurang tawriba Second Division League asi AMFA dagi conduct of rule amadi permission lauraga Sinba League natte hairaduna hauzik club amata CRS amadi CMS loidri pumnamak pending leiri haiki. Mahakna makhatana hai Mathakta panjariba DFA Thoubal gi aranba thawong sing asina maram oiduna DFA na siliba league asi unauthorized oiba league ni haina club taruk asina Lauzarabaga loinana league asida Saruk Yaba ngamjararoi DFA ki mathakta leiriba chayetnaba sing athubada loishinbiraba matungda league sinbiyu hairaduna Deputy Registrar Thoubal amadi AMFA nasu athubada mideng changbiraga chayetnaba leiriba asi loishinbiyu hainasu mari leinaba singi pukning chingsilakli. Ngasigi paumi singa unaba aduda club taruk PSWAS Imphal YVA Wangjing CYSA Khangabok Santos FA DLC Hairok amadi Sushal Langathelgi maruiba thaububa member singsu saruk yaki. Hauzik DFA Thoubal gi bathakta DFA Thoubal da appellation tauba club kunga marina complaint taubadagi 3 September 2025 da Deputy Registrar of Society Thoubal na DFA gi thabak thoram pumba suspend tawduna athingba thamli amasung hauzik DFA Thoubal na silliba Second Division League asi abhadagi Pola conduct amasung permission lauraga Sinba League natte loina na club amata da amasung club amata CRS amasung CMS loide punamak pending da leiri mathakta panjariba point khara asi maram oiduna DFA na silliba league asi tim taruk asina saruk yaroi haiduna ngasi gi press meet asi famjabani mafam sing asi DFA gi mathakta leibo high authority sing amadi Deputy Registrar amasung Imphal na atuba matamna miyeng sangbiduna warosil asi loisanbada mateng pangbiyu haiduna club singi maikai digi mayamda appeal tawjari.